ꯈꯨꯡꯒꯪ ꯑꯃꯗ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯗꯁꯥ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯀꯤꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯟ, ꯏꯔꯣꯏ, ꯍꯨꯏ, ꯃꯤ ꯐꯥꯎꯕ ꯃꯥꯡꯉꯝꯃꯤ꯫ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯇꯧꯕꯅꯤ꯫ ꯃꯍꯥꯛꯁꯦ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯗ ꯂꯨꯍꯣꯡꯂꯨꯕꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯍꯥꯠꯄꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯨꯗꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯄꯨꯖꯥ ꯇꯧꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯈꯨꯔꯨꯝꯕꯗꯣ ꯄꯦꯜꯂꯦ. ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ. ꯉꯁꯤꯗꯤ ꯑꯩꯅ ꯈꯨꯔꯨꯝꯖꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦꯗꯅ. ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄꯤꯕꯅꯤ. ꯃꯣꯏ ꯍꯥꯠꯄꯒꯤ ꯁꯛꯇꯤ ꯄꯤꯌꯨ ꯑꯩꯉꯣꯟꯗ. ꯁꯛꯇꯤ ꯄꯤꯌꯨ. ꯐꯔꯦ, ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯈꯛꯇꯗ ꯑꯩꯅ ꯁꯛꯇꯤ ꯄꯤꯕ ꯉꯝꯒꯅꯤ. ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯑꯣꯏꯅ ꯀꯜꯍꯟꯕꯤꯌꯨ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛꯁꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗ ꯁꯤꯟꯅꯕ ꯇꯥꯏ. ꯑꯗꯨꯒ ꯑꯁꯤꯕ ꯁꯥ ꯑꯃꯒ ꯃꯊꯧ ꯇꯥꯒꯅꯤ. ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯍꯟꯕꯗ. ꯍꯤꯡꯆꯥꯕꯤꯗꯣ ꯖꯪꯒꯣꯜꯗꯨꯗ ꯆꯠꯈꯤ꯫ ꯖꯪꯒꯣꯜꯗꯨꯗ ꯀꯔꯤꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯑꯗꯨꯗ ꯀꯣꯕ꯭ꯔꯥ ꯂꯤꯟ ꯑꯃ ꯊꯦꯡꯅꯈꯤ꯫ ꯀꯣꯕ꯭ꯔꯥ ꯂꯤꯟꯗꯣ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯥꯠꯂꯒ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯂꯤꯟꯗꯨꯒꯤ ꯃꯁꯥꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛꯇꯣ ꯄꯥꯟꯁꯤꯜꯂꯝꯃꯤ꯫ ꯂꯤꯟꯗꯣ ꯍꯤꯡꯆꯥꯕ ꯂꯤꯟ ꯑꯣꯜꯍꯟꯈꯤ꯫ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯁꯥꯗ ꯂꯩꯕ ꯁꯛꯇꯤ ꯄꯨꯝꯅꯃꯛꯁꯨ ꯂꯤꯟꯗꯨꯗ ꯂꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯂꯤꯟꯗꯣ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯃꯤꯠꯁꯨ ꯏꯂꯪ ꯏꯂꯪ ꯂꯪꯉꯝꯃꯤ꯫ ꯃꯔꯩꯁꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯅꯪꯒꯤ ꯅꯊꯋꯥꯏ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗ ꯂꯩꯔꯦ. ꯑꯗꯨꯒ ꯅꯪꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛꯁꯨ. ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ, ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯁꯦ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ. ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯂꯤꯟꯗꯣ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯃꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯥꯄꯤ ꯁꯤꯡꯕꯤꯅ ꯃꯁꯥꯗꯣ ꯂꯣꯏꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯂꯤꯟꯗꯣ ꯃꯆꯤꯟ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯎꯕ ꯃꯤꯅ ꯎꯒꯤ ꯃꯈꯨꯟ ꯃꯥꯟꯅꯕ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈ꯭ꯔꯒ ꯎꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯟꯗꯨꯒꯤ ꯁꯟ, ꯏꯔꯣꯏ, ꯁꯥ ꯉꯥ, ꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯕ ꯍꯧꯔꯝꯃꯤ꯫ ꯃꯤꯔꯥ, ꯁꯅꯥꯗꯣ ꯁ꯭ꯀꯨꯜ ꯃꯊꯟꯇ ꯊꯥꯒꯤꯅꯨꯀꯣ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯡꯒꯪꯗꯨꯒꯤ ꯅꯤꯄꯥ ꯑꯃ ꯃꯍꯥꯛꯀꯤ ꯁꯟꯁꯤꯡꯗꯣ ꯁꯦꯟꯕ ꯖꯪꯒꯣꯜꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯟꯁꯥ, ꯌꯥꯡꯅ ꯅꯕꯨꯛ ꯊꯟꯅꯕ ꯆꯥꯍꯧꯔꯣ. ꯑꯩ ꯎ ꯈꯔ ꯀꯛꯎꯈꯤꯒꯦ, ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯅꯕ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯟ ꯑꯃ ꯆꯥꯗꯨꯅ ꯂꯤꯟꯗꯨꯒꯤ ꯃꯌꯥ ꯃꯅꯥꯛꯇꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯎꯕꯗꯗꯤ ꯆꯤꯡꯒꯤ ꯑꯃꯝꯕ ꯂꯣꯛꯅꯨꯡ ꯃꯥꯜꯂꯝꯃꯤ꯫ ꯁꯟꯗꯨꯅ ꯈꯪꯗꯕꯅꯤꯅ ꯂꯤꯟꯗꯨꯒꯤ ꯃꯌꯥꯗꯨꯗ ꯆꯥꯗꯨꯅ ꯆꯪꯈꯤ꯫ ꯀꯣꯕ꯭ꯔꯥꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯔꯩꯗꯨꯅ ꯌꯦꯠꯁꯤꯜꯂꯒ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯣꯠꯁꯤꯟꯈꯤ꯫ ꯑꯁꯣꯝꯗ ꯅꯕꯆꯟꯗ꯭ꯔꯗꯣ ꯃꯍꯥꯛꯀꯤ ꯁꯟ ꯑꯃ ꯃꯥꯡꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯁꯟꯁꯤꯡꯗꯣ ꯄꯨꯗꯨꯅ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯑꯌꯥ, ꯅꯕꯣ ꯚꯥꯏ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯀꯔꯤ ꯇꯧꯔꯒꯦ? ꯚꯥꯏ, ꯀꯔꯤ ꯍꯥꯏꯅꯤ? ꯌꯦꯡꯉꯣ, ꯑꯩꯒꯤ ꯁꯟ ꯑꯃ ꯃꯥꯡꯈ꯭ꯔꯦꯅꯦ. ꯚꯥꯏ, ꯅꯪ ꯖꯪꯒꯣꯜꯗꯨꯗ ꯀꯔꯤꯒꯤ ꯆꯠꯂꯨꯔꯤꯅꯣ? ꯃꯐꯝꯗꯣ ꯌꯥꯝꯅ ꯐꯠꯇꯕꯅꯤ. ꯚꯥꯏ, ꯃꯊꯧ ꯇꯥꯕ ꯄꯣꯠ ꯆꯩꯁꯤꯡ ꯂꯧꯗꯨꯅ ꯑꯀꯣꯏꯕꯤ ꯖꯪꯒꯣꯜꯗꯨꯗ ꯆꯠꯇꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯧꯔꯤꯒꯦ? ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯅꯕꯆꯟꯗ꯭ꯔꯗꯣ ꯆꯠꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯕꯤꯔꯦꯟꯒꯤ ꯅꯨꯄꯤ ꯃꯤꯔꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯁꯅꯥ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯔꯤꯕꯣ ꯅꯪꯕꯨ? ꯀꯔꯤꯅꯣ? ꯀꯔꯤ ꯇꯧꯔꯒꯦ ꯂꯥꯎꯔꯤꯗꯣ? ꯅꯪꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯥꯅꯤꯡꯗꯦꯍꯦ, ꯂꯥꯡꯒꯅꯨ. ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯀꯥꯏꯀꯨꯁꯦ. ꯅꯪꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯇꯥꯟꯅ ꯂꯩꯒꯗꯧꯔꯤꯕ. ꯐꯔꯦ, ꯉꯥꯏꯈꯣꯕ, ꯁꯥꯎꯈꯤꯅꯨ. ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣꯅꯦ ꯅꯪ. ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯈꯨꯟ ꯐꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯈꯨꯟ ꯄꯨꯕ ꯑꯍꯟꯗꯨꯒꯤ ꯃꯌꯨꯝꯗ ꯄꯨꯜꯂꯝꯃꯤ꯫ ꯇꯥꯎ, ꯑꯩꯒꯤ ꯋꯥꯁꯦ. ꯀꯅꯥꯃꯠꯇ ꯖꯪꯒꯣꯜꯒꯤ ꯂꯝꯕꯤꯗꯨꯗ ꯅꯊꯟꯇ ꯆꯠꯀꯅꯨꯀꯣ. ꯃꯊꯧ ꯇꯥꯕ ꯄꯣꯠ ꯆꯩ ꯂꯩꯔꯁꯨ ꯃꯤ 9-10 ꯆꯠꯇꯨꯅ ꯖꯪꯒꯣꯜꯗꯨꯗꯒꯤ ꯂꯧꯔꯨꯒꯗꯕꯅꯤ꯫ ꯍꯣꯏ, ꯇꯥꯗ. ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯀꯅꯤ. ꯀꯔꯤꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅꯕ꯫ ꯑꯁꯣꯝꯗ ꯈꯨꯡꯒꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯑꯍꯟꯁꯤꯡꯗꯨꯅ ꯉꯥꯡꯅꯕꯗꯣ ꯂꯣꯏꯅ ꯂꯣꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯔꯦꯟꯒ ꯅꯕꯆꯟꯗ꯭ꯔꯒꯅ ꯁ꯭ꯀꯨꯜꯗ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯂꯥꯛꯑꯣ ꯑꯉꯥꯡꯁꯥ, ꯅꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯈꯨꯠ ꯄꯥꯏꯅꯔꯒ ꯆꯠꯀꯗꯕꯅꯤ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯃꯅ ꯑꯃꯒꯤ ꯃꯈꯨꯠ ꯄꯥꯏꯅꯔꯒ ꯁ꯭ꯀꯨꯜꯗ ꯆꯠꯂꯝꯃꯤ꯫ ꯖꯪꯒꯣꯜꯒꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗꯨꯗ ꯁꯅꯥꯅ ꯂꯤꯟꯒꯤ ꯃꯌꯥ ꯀꯥꯊꯣꯛꯄꯗꯣ ꯆꯤꯡꯒꯤ ꯁꯨꯛꯅꯨꯡ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯎꯈꯤ꯫ ꯄꯄꯥ,
ꯑꯗꯩ ꯆꯤꯡꯒꯤ ꯁꯨꯀꯨꯅꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯤꯗꯗꯤ ꯍꯥꯟꯅ ꯁꯤꯒꯨꯝꯕ ꯁꯨꯀꯨꯅꯨꯡꯒ ꯑꯝꯇ ꯂꯩꯔꯝꯗꯕꯅꯦ ꯍꯥꯏꯕ ꯕꯁ ꯈꯔꯇ ꯉꯥꯏꯔꯦ ꯂꯥꯛꯀꯗꯕ ꯂꯥꯛꯈꯣ ꯑꯩꯒꯤ ꯑꯁꯥꯡꯕ ꯃꯔꯩꯁꯤꯅ ꯅꯈꯣꯏ ꯃꯔꯤꯕꯨ ꯑꯃꯨꯛꯇ ꯐꯥꯔꯒ ꯌꯣꯠꯁꯤꯟꯒꯦ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯂꯣꯏꯗꯧꯔꯦꯀꯣ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯎ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯕꯗꯨꯅ ꯍꯥꯏꯔꯝꯃꯤ ꯂꯥꯛꯈꯣ ꯈꯨꯡꯒꯪꯒꯤ ꯃꯤꯁꯦ ꯑꯇꯩꯁꯨ ꯆꯪꯁꯤꯜꯂꯛꯈꯣ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯈꯔꯒ ꯑꯃꯨꯛ ꯆꯈꯠꯂꯝꯃꯤ ꯄꯥꯄꯥ ꯌꯦꯡꯉꯨꯅꯦ ꯁꯤꯗꯤ ꯂꯝꯕꯤ ꯆꯠꯐꯝ ꯑꯗꯨꯃꯥꯏꯅ ꯇꯧꯏ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯍꯜꯂꯁꯤ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯁꯨꯀꯨꯅꯨꯡꯁꯤꯒꯤ ꯃꯔꯝꯅꯅꯤ ꯃꯤ ꯃꯥꯡꯅꯔꯤꯁꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯁꯤꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯈꯨꯟ ꯄꯨꯕ ꯇꯥꯗꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯠꯍꯧꯁꯤ ꯅꯕꯆꯟꯗ꯭ꯔꯗꯣ ꯃꯣꯏꯒ ꯆꯠꯍꯧꯗꯗꯅ ꯖꯪꯒꯣꯜꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯆꯠꯈ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯍꯧꯒꯦ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯒꯤ ꯁꯟꯗꯣ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯅꯕꯆꯟꯗ꯭ꯔꯗꯣ ꯈꯔ ꯃꯃꯥꯡꯗ ꯆꯈꯠꯄꯒ ꯍꯤꯡꯆꯥꯕ ꯀꯣꯕ꯭ꯔꯥꯗꯨꯅ ꯃꯥꯒꯤ ꯃꯔꯩꯗꯨꯅ ꯌꯦꯠꯁꯤꯟꯈꯤ ꯑꯗꯨꯒ ꯃꯕꯨꯛ ꯃꯅꯨꯡꯗ ꯌꯣꯠꯁꯤꯟꯈꯤ ꯑꯩ ꯁꯤꯔꯦ ꯑꯁꯣꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯣ ꯆꯤꯡꯒꯤ ꯁꯨꯀꯅꯨꯡꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯅꯔꯝꯃꯤ ꯑꯗꯨꯒ ꯅꯕꯆꯟꯗ꯭ꯔ ꯃꯥꯡꯕꯗꯁꯨ ꯌꯥꯝꯅ ꯃꯊꯋꯥꯏ ꯋꯥꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡꯗꯣ ꯖꯪꯒꯣꯜꯗꯨꯗ ꯆꯠꯂꯤ ꯆꯤꯡꯒꯤ ꯁꯨꯀꯅꯨꯡꯁꯦ ꯎꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛꯅꯔꯝꯃꯤ ꯋꯥ ꯉꯁꯤꯗꯤ ꯃꯤ ꯑꯇꯩꯁꯨ ꯂꯥꯛꯏꯅꯦ ꯑꯩꯅ ꯈꯟꯖꯕꯗ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯂꯥꯛꯏꯁꯦ ꯉꯁꯤꯗꯤ ꯑꯃꯨꯛꯇ ꯃꯌꯥꯝ ꯆꯥꯈꯤꯗꯧꯔꯦ ꯌꯦꯡꯉꯨ ꯇꯥꯗꯥꯎ ꯑꯁꯤ ꯁꯨꯀꯅꯨꯡꯁꯤꯅꯤ ꯑꯩ ꯑꯉꯥꯡꯁꯤꯡ ꯌꯥꯎꯕꯗꯨꯗꯣ ꯃꯅꯨꯡꯗ ꯆꯪꯒꯗꯕꯅꯤ ꯍꯣꯏꯅꯦ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯪꯅ ꯌꯦꯡꯉꯨꯁꯤ ꯃꯥꯡꯈꯤꯕ ꯃꯤꯁꯤꯡꯗꯣ ꯃꯅꯨꯡꯗ ꯂꯩꯔꯝꯕꯁꯨ ꯇꯝ ꯉꯝꯗꯦ ꯃꯈꯣꯏꯅ ꯃꯅꯨꯡꯗ ꯆꯠꯄꯒꯤ ꯂꯥꯈꯠꯂꯛꯄꯗ ꯀꯣꯕ꯭ꯔꯥ ꯂꯤꯟꯗꯨꯒꯤ ꯃꯔꯩꯗꯨꯅ ꯌꯦꯠꯁꯤꯜꯂꯒ ꯃꯈꯣꯏꯕꯨ ꯑꯃꯨꯛꯇ ꯃꯅꯨꯡꯗ ꯌꯣꯠꯁꯤꯟꯈꯤ ꯑꯗꯨꯗ ꯈꯨꯡꯒꯪꯗꯨꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯒꯤ ꯃꯅꯤꯡ ꯏꯟꯅꯔꯛꯇꯨꯅ ꯈꯨꯡꯒꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯖꯪꯒꯣꯜꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯁꯤ ꯎꯕꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯂꯣꯠꯂꯤ ꯀꯅꯥꯝꯅ ꯈꯪꯗꯅ ꯍꯤꯡꯆꯥꯕ ꯂꯤꯟꯗꯨꯒꯤ ꯃꯌꯥꯗ ꯆꯪꯈꯤꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥ ꯑꯁꯤ ꯁꯨꯀꯅꯨꯡꯁꯤꯅꯤ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯒ ꯃꯄꯥ ꯀꯜꯂꯨꯁꯤ ꯏꯕꯨꯡꯉꯣ ꯑꯉꯥꯡ ꯅꯣꯏ ꯁꯤꯗ ꯂꯩꯔꯝꯃꯣ ꯏꯃꯥ ꯑꯩꯈꯣꯏ ꯆꯪꯉꯨꯈꯤꯒꯦ ꯉꯝꯃꯣꯏ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯆꯠꯇꯣꯏꯅꯤ ꯑꯩꯈꯣꯏꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩ ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯗꯣ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯔꯝꯃꯤ ꯂꯤꯟ ꯍꯤꯡꯆꯥꯕꯗꯨꯅ ꯃꯈꯣꯏꯕꯨ ꯃꯔꯩꯗꯨꯅ ꯌꯦꯠꯁꯤꯜꯂꯒ ꯃꯅꯨꯡꯗ ꯌꯣꯠꯁꯤꯟꯈꯤ ꯑꯣꯏꯃꯥ ꯁꯤꯔꯦꯅꯦ ꯑꯣꯏꯃꯥ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯣꯕ꯭ꯔꯥꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯆꯪꯉꯝꯃꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯣ ꯂꯩꯔꯝꯃꯤ ꯃꯤꯔꯥ ꯅꯪ ꯀꯔꯤꯒꯤ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯁꯤꯗꯤ ꯆꯤꯡꯒꯤ ꯁꯨꯀꯅꯨꯡ ꯅꯠꯇꯦ ꯍꯤꯡꯆꯥꯕ ꯂꯤꯟꯒꯤ ꯃꯕꯨꯛ ꯃꯅꯨꯡꯅꯤ ꯃꯐꯝꯗꯨꯗ ꯁꯥ ꯑꯃꯗꯤ ꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯤꯟꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗꯨꯗ ꯂꯩꯔꯝꯃꯤ ꯂꯤꯟꯗꯨꯅ ꯃꯃꯥꯡꯗ ꯆꯥꯈꯤꯕ ꯑꯣꯏꯃꯥ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯗꯨꯅꯤꯅꯦ ꯃꯣꯏꯗꯤ ꯂꯣꯏꯅ ꯁꯤꯔꯦ ꯍꯣꯏꯅꯦ ꯏꯕꯦꯝꯃ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯁꯤꯔꯅꯤ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯃꯅꯨꯡꯁꯤꯗ ꯂꯩꯔꯗꯤ ꯑꯗꯨꯗ ꯁꯅꯥꯒ ꯁꯣꯅꯥꯂꯤꯒꯅ ꯂꯥꯏꯒꯤ ꯃꯨꯔꯇꯤ ꯄꯨꯊꯣꯛꯂꯒ ꯂꯥꯏꯗꯨ ꯈꯨꯔꯨꯝꯂꯝꯃꯤ ꯍꯦ ꯏꯁꯣꯔ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯍꯥꯠꯄꯤꯌꯨ ꯅꯪꯅ ꯍꯤꯡꯆꯥꯕ ꯐꯠꯇꯕ ꯀꯌꯥ ꯍꯥꯠꯄꯒꯨꯝꯅ ꯑꯃꯨꯛꯇ ꯃꯥꯕꯨꯁꯨ ꯍꯥꯠꯄꯤꯌꯨ ꯑꯗꯨꯗꯒꯤ ꯏꯁꯣꯔꯗꯣ ꯃꯐꯝꯗꯨꯗ ꯊꯣꯛꯂꯝꯃꯤ ꯅꯪ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ ꯃꯈꯣꯏꯁꯦ ꯍꯥꯠꯅꯅꯕ ꯑꯩꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯏꯁꯛ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯗꯒꯤ ꯏꯁꯣꯔꯗꯣ ꯅꯣꯛꯂꯝꯃꯒ ꯃꯥꯒꯤ ꯃꯁꯥꯗꯣ ꯆꯥꯎꯊꯣꯛꯈꯤ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯁꯤꯗꯣꯔꯦꯅꯦ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯅꯪꯕꯨ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯗ ꯑꯩꯒꯤ ꯊꯋꯥꯏꯁꯨ ꯁꯛꯇꯤꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ ꯑꯩꯁꯨ ꯁꯤꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯒꯤ ꯀꯣꯕ꯭ꯔꯥ ꯂꯤꯟꯗꯣ ꯃꯕꯨꯛ ꯄꯣꯛꯈꯥꯏꯗꯨꯅ ꯃꯐꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯤꯈꯤ